CM na chair lauduna popi pambi thaandanabagi khana-nainaba mifam pangthokre. Manipur laingang na lamdam asidagi mayai kaba nisa marupang na muthanaba sangsilagliba khongjang asi hena kansinaba amadi lamdam asigi chingi tongan-tongan ba mafamsingda paksan na niyomgi wangmada thariba popi pambising manganaba amadi matau karamna thogaloidagi haibagi matangda khana-nainaba mifam ama Chief Minister gi Secretary ta pangthokre. Chief Minister na preside tawduna ngasi pangthokiba khana-nainabagi mifam aduda Chief Secretary, Manipur Police Department ki makok thong basing, NCB, NAB, NAV, Forest Department, MARSAC amadi, Forensic Science ki makok thong ba official singsu saruk yakhe. Khana-nay na ba mifam aduda, Manipur gi ching kaya kokthok popi pambi thabagi video footage sing adu kapthok tuna yengbagi thabak su chathakhe. Thangjing singthakta kuki jo sing na yungliba cross athubada lokthokadabane, IMCYA. International Mitai Christian Youth Assembly IMCYA na handakta mitai gi yamna maruoiba laifamlen waidiba thangjing singthakta Jesus Christ ki cross yung siliba si athubada lokthokadavane mafam asi kuki jogi mapa mapugi lining fam natte mafam asi mitai gi ipa ipugi senglava laifamlen ni haiba kuki jo community sing na khangfam thoe